Akaswani Imphal Ngangom Kiran Pau Pajari Ahan Badamar Pau Manipur Dau Kibapung Kunmari the Mio Chani Humputra known COVID-19 positive over Tangnare, like Hidama Masina, Chani Kuntram do Shure. Maraki Michael Panto Kibalong Masung Wangjing Tenta Kendra Nasi, Mio Chani Chupnamari COVID-19 test of Wada Kulhumdoi positive oire. Raja Sigi Municipal Council Masung Nagar Pansat Singi electoral roll the Samdok Punatraga Hapsin Bugitabag, Tasi Kunma Pau Yagani. Pradhan Mantri na hairi COVID-19 laichat marakta maling ina energy gilam da chawna ohongbo uba panglei amasung Bharatta nawna COVID-19 gana wak case lising ni putaruk sani kuntrani thoi thengna kibagaloina na apunwa positive case lakmar putara lising yankai hele Laibak asina malem gi laichat oiriba COVID-19 gi mayukta punna amatoina lantengnari langam sigi miyamna sakhang narba miyoi kayana su lantenga sida mai pakna bagi damag Akaswani Imphal gi ipaw gi kuthangda mipung kudimona araiba thawng ohom face mask upa amaga puttar lapna na leiba mai mit amadi khutsa toina hanbuktuna taru tanana thamna ba apel tawri tangkhul film gi sangna rabi actress Timi Lungharna miyamda COVID-19 gi ngaktongna ba apel tawraduna hai Ahan bamaktada Timi Lunghar aina miyambo kurumjari. Miyamna mipainariba nongmagi hengat laiba COVID-19 laina sidagi ngak thokpa ngamnaba aikhoi pumnamakna tangai phadana ingadaba niyom khara amuk hana ningsingjari. Yari makai yumdagi mapan chathokpiganu. Tangai phadana chathokpa taragadi face mask kaubiganu. Mi amaga amagi marakta fit taruki social distance thambiyu. Kutsa saponna toina hambiyu natraga hand sanitizer sizinnabiyu aikhoi punna COVID-19 ngakthokminarasi haibasi amuk hanna ningsingjabani Hauzik mapung oiba pau Manipur Dau Kibapung Kunmari da Mio Chani Humputra known COVID-19 positive oiba thengnare Hauzik Paubuda positive oiba apunu masing lising kulhumdoi shubna tarani pan sure hairibu matamasida punna sample lising ani chawnga marphumanga test tokibagalenana Hauzik Pauda test tokiba punba masing lag ohum lising marputra taret chani pan yankai mari shure ITSP gi cherola mada hai Imphal West jila de COVID-19 positive oiba me ama ngasi lai kidabagalenana Hauzik Pauda laicida sina sikyu masing sani kuntram doi shure Hairibu matamasida miyoi sama marputra humdoi nav faglaki sangsada marputaruk tasmik shinotaret yaure. Thasi ki taret tamar chemical pangto kodriba Thawal jila gi lilong masung pangto kiba Thawal jila gi lilong amasung wangjing tentha kendra da COVID-19 gi sero survey ngarang gi haukre ngasi miyoi punna sani shuna mari test tawbuda miyoi kulhumdoi positive oire. Aikoi Thawal Pawmi Sebam Binoina Hai ngasi Wangjing Tenta Kendra gi ahan boina Wangjing Laikon Community Hall da pangtok pa survey da miyoi humputra humdoi test tawbuda loina negative oiki Kendra sig sapam Community Hall da pangtok pa test na miyoi humputra mga test tawbuda miyoi nipan positive oiki Lilong Kendra gi oina ngasi nini chanbana mita nungai edit UJB School da pangtok kiba COVID-19 test da miyoi kuntrani togi munungda miyoi tara mga positive oiki Lilong turen ahan bi mayai primary madrasa da Miyoi kunmari test of the loinamak negative oiki Wangjing Tentha da pangtokiba sero survey du matang na kendra sigi MLA Pawnam Projenna miyam na chingnab laitana thokpiraktuna test tokpina ba apil tawraduna hai Manipur gi mafam puna mato oire ba masi puna mate ke pana kanma ngamna ba ko kendra sisu koi sarkar asina madugi khongthang amone lokhalak pani adana na aware oi biraba bhap ta biraga di masi lena se ko myam thengnamina bada laina thengnaba ngamgani hai basi koina khangja baduna ina ai mai kai dagi su lamdam sigi niyam sodhan dona test of piro shana khambiro sai question khambiro negative param masu positive param masu koi kana bana positive tare na thawai mai ta khambiro nu pire ba ja san sachi sabi raga koi fajana improvement adum tawbe adana bharat ta pagalap ke sang 90 above the level but adana koi kibi da na masi test of thopi ba sai mai kai dagi koina mana miyam no cooperation tibi raga Sultanpur Jilla da COVID-19 left na Sandorkli badugi yanglaga District Health Department alaishita silaks na nabakan batabak locally Jilla asida mapandagi halakwa nataba miyoi chartered kuntrani toy COVID-19 na abugi manungda miyoi kunmapan sikre masigi matang da koi pawmi gi pawdam Sultanpur Jilla da coronavirus se local transmission thokpadagi anaba masing se hana gumna yamong khatarsu mapandagi lakpa nataba local da yamna spread tawkre Test se masi hena paikhat ladi soidana COVID positive se henget ken sukhalle
Health Department na masigi lainadagi ngakthoknabada matam khudingda thabak paikhatlasu fan leitaba maramda awaba kya thingnare ngarang phawuda coronavirus ga mari leiraka siba Churachandpur jila da mi kunmapan sure Agas pani Imphal gi pawgi damak Churachandpur dagi Francis Songote Kangpupi jila gi pongri longda ngasi COVID-19 climate change masung disaster management ki matang da miyamu bab tahan bagi thormo pangthokre Rajya Sarkar gi relief and disaster management ki makada civil defense directorate nasinna pangthokki ba thormo da khudong thiba thodok sing thorak pu matam da awana nanglaba miyo sing da first set yauna tengbang pi bagi matang da demonstration tawdunot ki training program da kolgil sing basing amadi naharul sing saruk yaki Lebak asigi miyamu COVID-19 dagi ngaktuk ngana batangai pada usana kanun sing ngak nasatna bagi matang da Pradhan Mantri Narendra Modi hawdok kiba Jana Andolon campaign Manipur da sumai pang chatari miyam gulu sing mamadi sarkar gi makok thongbo official kaya nasu campaign asibu mapung phana naba miyam da tangai pada usana kanun sing ngak nasatna naba lepna apel tongarakli campaign asigi sarugam oina miyam na tangai pada chana kanun sing ngak nasatuna laichat ase thengna minana ba apel taruduna United Muslim Women Development Organization ki President Anwari Nurjahan Hai COVID-19 dagi kannanaba aikhoi miyoiba khunaina amatto oiba daita lominnerasi haina paujenjari hauzik phawbagi oina vaccine puthokpa ngamdriba maramna laichat asidagi ngakthoknaba amatta ngairaba pambai di section ba haidasina oi sarkarna laichat asi thingnaba honariba asigi mathakta aikhoi punamana su bahap taminaduna laichat asidagi ngakthoknaba tangai phadaba niyam ahum asi ngakna chatminasi haijari aikhoi khudingmanga yumdagi mapan hek thokpada face mask soidana upsi sapon natraga hand wash sijanaduna khutsa sengna hamdoksi amasung mi amagi marakta phut taruki social distancing thamsi section ba haibasina isa aikhoi gi nusiraba imung manung amasung miyam bulai se asidagi kanba ngamgadawri bani haijari tabiriba pawasi Akasvani Imphal lagini Thawbal jila gi manung dalaiba municipal council mari amasung nagar panchayat amagi electoral roll sing fauna na basem sabaloire Thawbal gi electoral registration officer na thopa serol madhai sem sariba electoral roll sing asida ming hapchin manatriga loktok ning ba miyosing na thasi kunmanga fawgi mamangda mari lena ba assistant electoral registration officer sing office to lakadabani Kaksing Kuno Municipal Council Masung Sugunu Municipal Council gi Ward number 1 dagi 9 phawbada leiba miyosing asu ming hapsin bamasung loktok ning basingna SDO Waikong da lakna bahairi Nambol Municipal Council gi Ward number 1 dagi 18 phawba amasung Oina Municipal Council gi Ward number 1 dagi 9 phawbugi electoral roll sing samle SDO Nambol no thokpa serol man hai kanagumana ming hapsin ning manataga yaning da balairabadi thasi kunmunga phawgi manungda office ta laklaga wakat pa yagani Zeriba Municipal Council amasung Lamai Municipal Council gi electoral roll singda ming hapsing ba amadi loktok ning basingna thasi kunmunga phawgi manungda mari lainaba ERO singi office ta lakna basu hairi Shiksha Mantri Sorokaibum Rajan Hairi School Fagran si mission gi ahan bagi oina mai pakpadu sahiya sige December lorak pada miyam na ubapang lagani Imphal East Jila gi Khurai Khundrak Pumamasung Lamlai Bidhan Sabha Kendra Singda Laiba School Kharada ngasi yangchin basat pada wafamasi pangmu singda pongtol oduna mantri na hai School singda nupi masa masung nupa masa singi toilet tungan na thamna na bamasung infrastructure fagan na bakan honari Tungda somungda Laiba Birmangol College tumapo opagi thorum amasu pangtoki Raja Sida Lariba College sing the Ozamadi non-testing staff sing Sarkan Pivachana Kanun sing Ngak Natabakaba Haunana Bahiri Higher and Technical Education Commissioner N. Hari Krishna na Tok Pashirom Madahai College sing Gi Marilenaba Principal Amadi Insert Principal sing na Sarkari Hukum sing Ngak Nasanaba Tai Pada Tawak sing Lahut Kadabani Hukum Masi Toy Daba sing Matakta Matiksab Excel Lokat Kani Hairi Directorate of Information and Public Relations DIPR Manipurna Integrated Media Studies Kauba Thatar ki course machata bahorgani course si matang thagi ahan basayol dagi haugani hari class 12 pass tor mahirusingna course ase yawu yagani akopa marol masung application form netai pat chutek kasam patalaiba DIPR ki office dagi fangani hari National Highway Pakthokpagi sing kakpada Waithau sing dagi ngasi ariba matamgi 303 rifle gi maru sahum kunmari fangle aikhogi Thawbal Pawmi Soibam Binoina police ki pau paladun hai nongoi maru sing adu Lelong police station da sinakre
Maragasida Thobal District Police Commandona Ngaseyuk Thobal Mojing Awanglekada Tibomba Tok Chatakre Chaurangna Yum Nipurom da Tibomba Tok Chatakibada Mipa Mipundi Yaukidi Haidi National Highway 2 gi Toyota showroom manaktagi airport ki mamang thang sarukta konjeng laikai masung ningomam tabalambida culvert manam thakibadagi lambi phaunadre rajya ki PWD ki cherolama dahai makha tawa cherolama thoktriu phauba lambi asi thingjellei Laimarol Khorjai Kol Laikol na Sindaranga si Imphal ki Kwakaithil Morang Purelda wari masa pathokpugi thorma pangtokre aibi taklamam thaibi devi ki chamusubuma pokkumun thorung marilena thormadu pangtokkibani hairi COVID-19 laichit marakta ngang singaiba psychosocial support amasung counseling gi helpline number ama Manipur Commission for Protection of Child Rights ki chairperson PS Mani Babu na hodokre Manipur Commission for Protection of Child Rights na ya all kauba NGO amaga kusanarga helpline number adu ngasi Imphal gi tera sapam direkta laiba NGO se ga office ta hodokibani Chief Minister ki Green Mission ki brand ambassador Valentina Elangbong gi minyang makhada English ngani kun phauba umang lai laibungda u thabagi taruk suba tangka ki saruk am oina ngasi Imphal West jila gi phayeng laiba ipai bungo soraren gi laibungda u thabagi thorum pangtokre Ais Dingo MLA na hairi Rajya Sida Sana Konabagi Ho Kankat Anduna Malem gi thakta sangdam na da yauduna Manipur masung baraki jat purpung ngada basana roising henna puthok na makhata na honabagi tangai fadablai Senjam Sirang ngasi hockey ki crossing am hawdokpagi thorom da waf masi phongdok atuna Sri Dingo na hai sana roising na hanadagi hona Manipur gi mingchet purpada saurba thodang lauduna lakli Akashvani Imphal gi pau tabiri Pradhan Mantri Narendra Modi na hairi COVID-19 laichit Maragasida maling oina energy gilam da chaun awan bama over phanglei masina Bharat ki energy gilam da sakhutpa entrepreneurship amasung thabuk pibu gi matang da tokpa khudongchab ama pibangam lagani Pandit Dindayal Petroleum University Gandhinagar gi Nipan Subha Convocation da video conferencing ki kothang da wangang da Pradhan Mantri na hai carbon footprint cha da kunthra da kunthramanga da hantana na ba Bharat ki pandam da yobung amna na changshili mahang hai maling oina singna ba lairing sherak ta mahiro singna graduate lotion bai ba so singna ba amani adubu maling gi singna riba sing asidagi mahiro sing gi tawung am sakti aduna hena maru oi Sri Modi na hai energy security gilamda ecosystem ama samgatnaba akhanaba phanama semle mahangna hai malem gi laibak sina Bharat asa kemrum tawri masung Bharat ki asa si naha ori mahiru singa mari lainai Bharat ta nauna COVID-19 gi anawa case lising ne putaruk sani kuntrani to thana ke bagalana na laibak asida laichet asina nab apun masing lak marputra lising yang kai sanga marputra nipan sure hauke pung kunmari damyoi sangwa humpumari seki bagalana na laichet asina siba punu masing lakma lising kuntrani to chat kuntar kiaure haksal mantraloy na hai leba asida hoji active case masing lakmari lising kuntra pan chat ni putaret leiri hoji phawuda me lak marpumari lising humputra nipan sam kunmari naw phaduna discharge tokhi bagalana na naw phabaga sang sada marputra humdai 10 mik taruk taret kiaure ICMR na hai ngarang phawuda puna sample koti tarahumdoi lak taruk lising yang khaini panrom test tokhi Mizoram da ki opung kunmari da anaw case humputaruk thena ki aduga me ni puna na phaduna hospital gi discharge tokre rajya da hojik positive case lising ahum satruk sunga taret sure na phabaga sang na chada marputaruk 10 mik manga nei loisilakpada COVID-19 nagi ngakthong na ba face mask upa puttaruk lap na laiba khutsamde mai mit taru tanana thamhaiba asama thong ohmasi ngakna sarpina ba amuk hanna ningsing jari aroibada maroiba pau amuhanna Manipur daw ki upung kunmari da miyoi chani humputara nauna COVID-19 positive oiba thengnare laikhidaba masingna chani kuntra humdoi shure Marak chemical pangto kiba lilong masung wangjing tenta kendra da ngasi miyoi chani shubna mari COVID-19 ki test daw bada kulhumdoi positive oire Rajya Sigi Municipal Council Musun Nagar Panchayat Singi Electoral Roll da Samdok Panatraga Hapsin Bugitaba Thasi Kunmunga Pawu Yagani Hairi Pradhan Mantri na Hairi COVID-19 Laichit Marakta Malengo Ina Energy Gilam da Chawna Ahongba Mu Ubu Pangle Masung Bharat Nauna COVID-19 Ganawa Case Lising Putaruk Chani Kuntrani Tui Tengna Kibagalana Apun Ba Positive Case Lak Marputara Lising Yankai Hele Paulo Jare